अहनबदे ngasi paw Taranipal suba disturbance free educational zone demand day gi thorom pangthokre miyam gi khongsi su chakre amadi afava environment ohelaba matamda state gi economy da kanaba piba ngawngani haina additional chief secretary Anurag Balspine haikre Krumjri, meng tabri bising taram nok subalo na pau sandono pizri. Mayroi lising kya na saru yaduna taranipal suba disturbance free educational zone demand day lising ni kunga mga pangtutuna khong se satkre. Wakalon manaba education ga mari leinaba luf taragatarun punsinunu semba coordinating committee on disturbance free educational zone demand na senduna thau ground thongi bandagi hokiba khong se adu khyathong nagamampal wangbam laikai faunu laklaga didim lambida laktuna kwakaital laiba Imphal college ta lanthongbam oikhi Imphal East amide West ki tongan ba school sama kuntra ronge mairoi lising kana saru yaduna satkiba khong se aduna Imphal college yauraga miyamgi mipam amasu pangthokre Say Sigi Oina, Numidasida Tongan ba district ki mafam ohumda miyamgi rally amade mipam pangthok laga Marilena authorities sing the memorandum pisin crep Numidasiga Marilena coordinating committee on disturbance free education zone demand gi convener amade Desamgi president Mangbam Somorjitna Statusigi education bu malemgi thakta sakonana ba honabada makai kyadagi airapan Piriba Singh Kangdok Minaduna, Miamgaloina disturbance, Piribasings, Madugi Mayokta, Leptuna, disturbance free Ohenba, Makoibu, Asumamadi, Leba Sigi, education system da, Apaba Ohongbama, Puraknabagi, Khongjang oina sangsin minanabagi satharakpa numit ama oina kumja lisingani Nepal dagi hauduna sei khuding July gi tangs mangabu disturbance free education zone demand day haiduna desamna tongan ba singa madi tamgi CSO student organization parents and guardians body amasung tongan ba teachers and educationists singi association singa khusamnaduna pangthoktuna lakhibani hari Lamdama leba ama lamdama kunai ma hiram khudam lamdama pangphang chokot pai base leba adu lamdama kunai adu le education system adu putoi human resource adu lepe adu kaiyuma matam da khoi lamdam sida di phibam ama de hekta education sida ai pan bi be thong siam toina thoi aduna ji so leba ki ru phibam mayam ama le khoi khangjai tawdabo sigi manung da education hai base section mayam da disaben pi ra chu masi di khoi yari ba makai disaben sidagi lamna le helaga human resource ma phang phana puthona na ba khona ba gyam na maru oibadu lei haidana su People Machida so go Aduma Luxabani Aduna, Miamda, Apil Dozari Madu education sector say, Makalamati disturbance feed of Zonama, Hinanaba, Honaminasi, releasing Matunda, Pan Colesta, my racing at Ozamang from Panto Matunda, when a memorandum on Governor Su, Statistical River, education give you must see Henapagana education sector, the Makalamati disturbance feed and above, Peter Naba, Honabinaba, Henataxin and Naba, number Su Samito Zagani and Kanzari. Amaramda disturbance free educational zone demands day high na torom pangthok tuna lakpagum ngasisu mairoi sing oza sings amadi yamlaba miyamna saru yaduna khongset amagaloina na thobal pangthokre coordinating committee on disturbance free education zones demand na sinduna taranipal suba disturbance free educational zone demand day thoromaduda Kaksing district amadi Thobal district ki school kaya gi yamlaba mahiroi lising kaya oza kaya amadi miyamna saru yaduna satkiba rally adu Camp Bloomings school ki founder KS Menjor Mangang na Thobal district hospital gi get mayar gilam thaki
Miam education bu free zones ONC haiba tongan tongan ba placard ching samdi kholau sing laudna salaba matung Tawal College ta lamtha fam oike Private Schools Development Council Tawal District ke President Jotin Salamna Mailo sings amadi educational institutions singda puba thangmangam loiteba sel amadi poche ye demand lalowa amadi kolai paiba sing to biganu education da government na politicizations to biganu education ga mari leinaba thabak singda corruption nepotism amadi favoritism to biganu haike Sahi amagi manungda numit chani ya kun larik tamba phangan magi policy ama government assembly ga dabani haibasima adu education da nepotism favoritism adu gumba mayam ama chathaduna education gi policy leitaba mong singa se masi policy ama assembly rakanda hena yang na phaba leba ki global gi education gi sector da akoi se mangjal dawa adu gumba Kunayama, Uyen Batarkalai, a koi uzik, Maduki the Makta, Nipon Kudimakta, awareness Pibi Pandam to the Akoi release Sinjabani. Adukum Miam, Pumna, Amadi, Akoida, Adukumba, Mikianba, Tukalanba, Sata, free in the light of Fangdaba, Sugama Mayam say, India citizen of Moina, fundamental rights today, when Mahan Bigano Hava, Apil Sigamano, Sumasa 7. Director of Handloom and Textile Sinduna Ban Mosop ki thorum pangtokre apaba environment ohelaba matamda statistic economy de sukana bapi bangungni haina additional subsecretary Anurag Baspain haikre Forest Department ga khusam naduna Nilkuti da leiba advance hatta ek pair marki nam haiba wakhalolda pangthokpa sei sigi ban mosop thormaduda Nilkuti da leiba advance hatki akoibida additional subsecretary textile commerce and industries amasung PCCF Anurag Baspaina Lusingduna Usar Kathaki Utaki Baduda Director Handlooms and Textile Langbam Jiten Director Textile Commerce and Industries Y Robita Devi Deputy Secretary Textile Commerce and Industry Hayes Orjubala Devi Conservator of Forest Eastern Circle Debala Leprakpam Chief Conservator of Forest T2 Gaithalus Thangmai Amade Department ki official sing Mairo Singh Susurgaki Tarunga Mari Lena Additional Subsecretary Textile Commerce and Industries Anurag Baspaina Tharibu Upami Singhs Asi Kanagoma individuals Amaginate Masi Kuipunamakini Lan Oigaduribani Textile Commerce and Industries Asi Industry ga Mari Lena Batavak Singh Taunabani Industry Lairabadi Akoibada Suanbayaba Patabachu Tolakani Masi Orabachu Industry Laitabayade Industry Dagi State ki Summit Loans Fagal Hangaduribani Textile Commerce and Industries Department Ashigi Makhada Lairiba Department Singh Punatabak Tominaraga Akoibada Solakliba Singh Asidagi Ngaktok Hanse Akoibagi Mapam Singh Lunanana Thamba Environments Kan Bahaiba Sida Hawalakliba Naha Singna Ngasigi Mahiri Singna Oiba Singh Asigi Todang Shawi Makoina Equigi Tungi Custodian Ohugadurbani Environments Asina Farabade Equigi Natural Resources Su Tolakani Natural Resources Adudagi Equigi Seminole Fagalak Padasu Mating Wigin Hike. We have to work, we have to look everything in totality. Then only the state can grow, then only the resources of the state can grow, then only the overall environment, atmosphere of the state can grow, then only the economy will grow. Without good environment, there will be no good economy. I tell you, be assured, you look at any country who is developed, that country is having good environment first, then only the good economy. You see across the world, the European countries who are the most developed countries, and among them Finland is the most developed country. You see how good, how environment friendly is Finland, and that is one of the most developed countries in the world. Humirator Subaban Mosob listening Kungamagi Torungi Saroma Oina Forest Department Sinduna Kansipurgi Lisang Hidengi Lambigi Nakalda Utavi Torumpang Tokre Utavi Torumaduga Mari Lenina Division Forest Officer Ams Wungrings Lansing MSF Arvan Forestry Divisiona July Tagian Baseolosi Ban Mosob Ki Tormasi Mapangkudimuta Pangtok Nabugum Arvan Forestry Division Su Hydroseolosida Usar Sing Yantopamadi Tabagi Tabak Pangtopaluna PWD Digi Ayaba Loraga Lambigi Nakalda Utabaki Tabasi Pakit Pani. Taribu Upami Singhs Asi Department Su Yangsin Bagi Tabak Sutawi Adubu Upami Singh Asi Hingan Bada Nagya Taleriba Miamgi Mating Su Matautai.
Ngasidagi lesang hidel mapanda thaba horiba using asigi makha chatarpo oina lilong phawba thakigani haike. Sigi roadside plantation se akoina musi PWD ka ngangnaraga sigida akoina jaga se yam lembanina free the live mina akoina sida block plantation on develop tawninba roadside block plantation on aduna layer ani thaningai adugi aim da akoina sise project plantation hawne Amaramda Safe Environments Haiba Teamda Lands Club of Kansipur Madi Lands Club of Singzamaina Pun Sinduna Ngasi Urupukta Leba Ram Krishna School ki campus manungda uchar kya thakre Tormaduda Lands Club of Kansipur Madi Lands Club of Singzamai Thobu Kyana Sarwaki Lands Club of Kansipur ki President Ningombams Ibotombina Thariba Usingasi Hinganduna Malengoina Hongliba Engasasi dage ngak thopa ngamnanaba honaminase haike Tormaduda Lands Club ki Thobu Wikyasu Sarwaki. Usingje aina haijabadi usingji maron thokte mami chude ngam thokte aduna mokan ising thangye chaninge haiba ngamdamni na matam chana akoni ising kaidiba masi daga hoy aina Churasampur Maite United Committee na hana memorandum kaya piduna demand kaya tanduna lakibadu matam kuina thabo oina pangthok tabadagi wakat mifam yawna khongjang sangsinduna lakibadu Manipur ki governor madi chief secretary da demand khara thabakta onthok lagini haina thajba pirakpadagi khongjang sangsinlambadu khudaktagi hantoklai haina Churasampur Maite United Committee gi co-convener Nabaning Thogjana Fungdokre Manipur Press Club ta pangthok pawmising unaba mada mana makatana Churasampur Maite United Committee ase Churasampur dagi lanjena rutuna leriba IDP singi luf mangana punna semane luf asina governors unaduna point yawa memorandums ani thengkhang naina pisin khimani khongjang changsil leba matungda governor na kauduna thabo oina pangthoklage haiba wafam thamlaklabasu thabo oina pangthok Trabadi Makatana Khongjang Sangsinkhini Makataba point ahuma se lengak asina atu matamda thabo oina pangthok trabadi Makataba Khongjang sing miyamgaloina sangsingani haike Hanba yadriba huju relief camp da leiriba temporary settlement gi damakda prefabricated house ai koibu tha ani sigi manung da koi changhangani haina asimaga order thole number point ani sima thabo oina pangthok pire ahum subuda documentation sima huju Churasampur Bistupur DC ki office ta akogi Churasampur gi oiba office ama hangani habigi order sima thole ahum sima order thole aduga ahum se order tholopudigi matungda akoi ngasi digi hauna agitation asi makha chatharoy na akoi na press khutang da lathokchari student package se scholarship system da government athu matam da hata ahum mari sigi manung da lathorkani haire camp management ju ngasi natra hayeng da lathorkani haire live youth ki program se government gi kanoda channel da khara ma chathari hena mapung phaba uhingani athu matamda hata mani manungsa na point ohumje moine thambile karigma point ohumje thabok oina amuk hadaki tha manung sik thabok on thok taba taragadi makhata ba khongjang akoi changhingina haina Churasampur Maite United Committee gi maike gi amukan ningsingjari Union Public Service Commission UPSC na competitive process amagi makhada Ministry of Labor and Employment Directorate General of Employment ke Deputy Director Taranto Kalapada Yaruklaba Manipur dagi Ningthogjam Ajitpu former Chief Minister N Biren na Asamba Khudol Porpidun Puning Thawikre Luang Samum da leiba former CM ge yumda pangthokiba tormadu da leibak asigidamakta hawalakliba mirol ge yaifanaba thabak thoromda hanba leitana miyamge thabak thoroms kaya pangthokno poktak piki panbayai mak Thobal district ki khangabo khulakfam mamang lekai dige Ningthogjam Lal Babu amade N Bhanu Devi gi masanupane ma hojog Ministry of Donor Silongda Resource Officer Planning oina thabak puribani Mipung Kudimakna Mahulampok Torokpa Matamda
karamna thengnagani haibagi basic knowledge leirabadi kudong thigadaba kayadagi kharadang oirabasu kanba ngamgani fair service ta leiriba mioi khaktana kudong thiba kaya mayoknaba ngamloi haina Manipur Fire Service ki director L Navachandrana phongdokre wafum sing asi Manipur Fire Service amadi City Police Station Imphal sinduna Fair Service Headquarter da gi hall da pangthokiba City Police personnel singi nomugi oiba basic fire fighting training program aduga mari lenana phongthokibani Director L Navachandrana makha taraduna lamdam asida karigumba meulampok amadi kudong thiba thodo ama thorokpa matamda madu thengnanaba honabada aikoi punamaki thodang yamna chawna lei thokliba kudong thiba thodo adu thengnabagi mahutta amana amada thangjingnaduna leithobagi matamadu natre emergency gi thabak haibasi mioibai khoina thadoknaba yadraba posak amani haikhe aikoi fire service ki personnel khatana pedong su miyam ki sewa hukum khana to bunga manati the police ki su ko na pangni fire service ki su pe any hong thuruk mutamda police su mate pangko adamai torgadi aikoi khare hena miyam ki mate pangko da miyam na aikoi thasabe henga rai khalaga na musyam kana ni na yam thuna sinje ne ko chelak bani adam miyam su one day kakta ki oiraga su aikoi de yam na basic koi ba amne importance oiba utkra de choina phangni ne asatawi ekoi khanar kan madu syllabus so ekoi semjara bani yamna tangna naba laina makhal ama oiriba hemophilia e thokanba bleeding disorder naba Manipur gi oina sumioi humudra rom leiri makhoi sing asi masan hidak leiraga lang lamba du ngasidagi hemophilia society Imphal Manipur na hidak leibada subsidy piduna lang sathari haina hemophilia update 2025 ki organizing chairperson former ISOD Department of Transfusion Medicine RIMS Imphal Professor Retired A Mainana ngasi hemophilia update 2025 ki matangda nomagi oiba continuing medical education ki thorom da haikibani Departments of Transfusion Medicine RIMS Imphal Department of Medicine RIMS Imphal amadi Hemophilia Society Imphal Manipur na sinduna RIMS ki Jubilee Hall da pangthokpa tormadu da Professor Retired A Mainana makhatana mama mapadagi thangtharakpa laina makhals ama oiriba hemophilia se mioibagi haksangda clotting factor taragomdoi leiba sida clotting factor Nepal amadi mapal watpadagi hairiba hemophilias asi narakpani haikhe Hemophilia se akoigi e thokanba aidi bleeding disorder makhalamani masi inherited disease ne masi gi gene clotting factor singse makoi synthesize tawrisi X chromosome haiba nupi di yawba nupa da su X yawi ko nupa dan XY nupi dana akoigi XX adugi manungda X ama sideda defective oiragadi asagi factor 8 natraga 9 hairiba protein jingsi clotting factor jingsi makoi sungbada 1 na sungba natraga na 0 level bauda oiba yai ada hairiba factor 8 and the 9 si wat lagadi makoi si akoina factor 8 wa lagana hemophilia A kaure aduga factor 9 si wa lagana hemophilia B kaure aduga masi treatment sidi hoji phawba ki una leiri sidi masagi what iba factor se replace tawbani RIMS Imphal ki Director Professor G. Sunil Kumar Sharmana hemophilia se rare disease oirabasu rare disease program gi manungdadi sande Government of India gi tonganba program da yauri haugibase kunrom asida hariba laina se layangbada yamna kumang chauksinduna ahomba kaya uba fangle RIMS Hospital asisu rare disease sings asi layangbada yamna kumang chauksinba hospitals amadi oirabani hariba hemophilia laina asisu hospital asida lemna layangba yanaba thosil thorang paikhatnaba su honnabaga loinana seolamagi manungda irai khudingi RIMS Hospital da layang liba special OPD desu hemophilia gi su hapsilagani haikhe As we look to the future, let also remember our responsibility to raise awareness about hemophilia in the community, to advocate for better patient support systems, and also to work together, doctors, researchers, policy makers, and patient groups to ensure that no one living with hemophilia is left behind. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba kapidon kap siraf
100% herbal product ni lok khubada natana nak mahi chelaba amadi khangnaw mareng chatlaga lok kangkhu khuraba Cafidon cup syrup thakpiu. Cafidon cup syrup. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department Sky Hospital. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Akzang panatham ge hairabadi iramda masimakta laiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mapamasida thazaba yaraba amadi sel yamna changdana specialty kunhen bada ana layeng bagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari. Aduna state wangmada amuk karigi chatlugani aikhoigi Manipur da su hogikti awang bathaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu. Babina Hospital, where hope meets compassion. Akupa marol gidamak Babina Hospital, Sajiwa Jail Road, Kabay Soy Impal East Lengsing Birau. Natraga, aikhoigi phone number 6909390666 ta call tawbirau. Break matung taramsuri makhada pausing. Bisnupur district yoinasu mahiroi singi oiba khongsat ama Bisnupur da leiba district sport complex ke ground ge flag off tawduna lamtharaga main road ta laktuna Bisnupur Kaithels Phaurga divisional forest Bisnupur ge geta laklaga Bisnupur Thiam Laikai ground lanthungpam oiki masing yamlaba mahiroi kyana saru ya khiba khongsat da mahiroi sing amadi Educational Institute sing da puba thangba ngamloidaba sel amadi pochegi dimal laloba amadi kulai paiba sing tobiganu education da government na politicization tobiganu sahi amada class toba numit masing saniga kundagi hanthaba yade haiblo government na sambio government na matam sana thaba paikhatabana mai masing tambagi kanglol kahenba amadi mahiru sing da awaba piba tawridabani haiban singba thaba placard kya siznabaga loina kholau kya su lauki khongsa da dugi tungda eco club Thiam Laikai community hall Bisnupur da miam gaiba mipam amsu pangthoki mipam aduda desamay loisange Auditor General Ningthojam Rajesh Maiteina ababa mating leiba khunai ma semda education sector phanba mathau tai hiram khudimakta education yaudana mai pakte khudamoina ababa politicians ama oige harabadi education haibasi yaudaba yadre masigi onataina bada Manipur gumba state asidadi haukiba mirol kyadagi education sector da asoba saitheng kya lepa leitana angle kyadagi pidun lakli haikhe Government ki side tagi asoiba chauba adagi public ki side tagi su ban blockade apam rang khang dana hekta school close ta honba education da achauba sapu amani and moreover every sector dagi donation yaulradi karigumba amata tawbang amaroi habi wakalon se I feel like we have lost our morality in our society. Adramasi amna ikoi pulakna lauba phangnanabagi damak desamna senba sugbar organization mayamna punjalaga rally maselaga mayamda voice ama mayamna khanganba amna tawba phangjabasi khoi khudong chaba mani haina longsabe Bisnupur District Private Schools Association ge President Wayangbam Lokendrona ababa mahirois puthokpada education sector asi peaceful oiba mafam ama ohenba mathautai ayada pan leitraba matamda oja singna wakal loksing thokna mahiroi singbu takpi tambiraba matamda ababa mating leiba khunai amage asangma mahiroi puthokpa ngaungani adugumba free educational jobs ama ohenaba ngasige kongsana se district asida leiraba mahiroi sing oja sing amadi mahiroi singna mapung phana sogot pani haike education haiba policy koi dasam yam lumna loba masa amu oibna maram orakanda
ꯃꯁꯤꯒꯤ ꯁꯦꯛꯇꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯁꯦꯡꯗ ꯃꯁꯤ ꯇꯧꯁꯤꯟꯕꯤꯔꯛꯄ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯃꯥꯒꯤ ꯑꯣꯖꯥ ꯊꯥꯒꯗꯕ ꯑꯩꯈꯣꯏ ꯒꯃꯦꯟ ꯁ꯭ꯀꯨꯜꯁꯤꯡꯗ ꯊꯥꯒꯗꯕ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯊꯥꯕꯤꯗꯕ ꯑꯃꯗꯤ ꯆꯍꯤ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯒꯤ ꯆꯥꯡ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ 2008ꯇꯒꯤ ꯍꯧꯔꯒ ꯆꯠꯂꯛꯄꯁꯤꯅ ꯃꯔꯛ ꯑꯃ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤꯅ ꯂꯩꯔꯨꯔꯦ ꯑꯗꯨ ꯃꯇꯨꯡ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯃꯁꯤꯗ ꯌꯥꯝ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯗ ꯗꯤꯁꯇꯔꯕꯦꯟꯁ ꯌꯥꯝ ꯊꯤ ꯄꯤꯕ ꯑꯃ ꯂꯥꯛꯄꯁꯤꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯤꯟꯖꯕꯅꯤ ꯔꯦꯂꯤꯁꯦ ꯃꯥꯂꯦꯝ ꯑꯁꯤ ꯁꯦꯝꯕ ꯍꯥꯏꯇꯥꯔꯒꯗꯤ ꯏꯖꯨꯀꯦꯁꯟ ꯌꯥꯝ ꯐꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯏꯖꯨꯀꯦꯁꯟ ꯐꯠꯇꯅ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯁꯦꯝ ꯅꯠꯇ꯭ꯔꯒ ꯁꯃꯥꯖ ꯑꯃ ꯆꯥꯎꯈꯠꯀꯦ ꯍꯥꯏꯕꯁꯦ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯖꯨꯀꯦꯁꯟꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯏꯖꯨꯀꯦꯁꯟꯁꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯂꯥꯏꯔꯤꯛ ꯍꯩꯇꯅ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ District Administration Jiribam Deputy Commissioner Krishna Kumar IAS ki miyang makhada Lead District Manager LDM Jiribam District asigi Waikhom Birendrana lamtak piduna ngasi Jiribam District ki Borobekra CSP PNB Borobekra Gram Panchayat ta chaliba tha July amadagi hauraga September 13 fawa pangthokadoriba tha hungi financial inclusions saturation campaigns asigi soroma oina financial literacy campaign FLC pangthokre ngasigi financial literacy campaigns asida mapung oina saru yariba singda FLC toriba singi tangai fadaba maruiba sing khanganaba mapung oiba thorum oikhi financial literacy campaigns aduda resource person singna wangangkhi Lamlai Sigi Salouda Leba Central High School Salogi Say Sigi Bosem Loba SSLC exam da Mai Park Roba Mairu Sings Opagi Torum Pangtokre Tormaduda Lamlai Kendrugi MLA case Ibom Sana Uthabaga Luna School Adugi Fibum Yangsinki School Management Committee gi Maikai Degi Flooring Tobinaba Arvil Toki MLA na Athu Bada Tabakta Ontok Kani Habigi Tajaba PK Handa Manipuri Sukiba Nong Namara Morga Tongan Tuan Mafam Kayada Ising Isau Tok Tuna Awawa Mayunakiwa Mafam Singda Infal Naga Forums Amadi Delhi the Leba Guns NGO na Saruyaduna Imung Manunda Season Nanaba Pirolgi Bolam Kaya Mateng Pangbagi Tabak Jataba Hokre Infal Naga Forum gi Convener Ambition Antana Infal Naga Forum na Mamangdagi Hauna Ising Isauna Sualaba Mafam Sing the Setuna Relief Material Sing Mateng Pangduna Lakibani Handaksu Isawasina Sualaba Gaipuinams Namdunglungi Imung Singda Yentok Laba Matungda Haingang Ahaluf Kurai Hekrumakongs Porompat na Singba Mafam Singda Hakteng na Setuna Ngasidagi Numit Karini Sangna Polam Sing asi Yenthokpagi Tabak asi Sathagani Haiki Mediski Makada Home Style Frozen Food Sing Miamda Piba Leisiza Gi Outlets Ama Ngasi Marangkom da Hangdokre Lamnamasida Season Gi Oina Putok Liba Haira Manama Sing Sing asi Season Lorama Matung Dusu Miamna Apama Matamda Sava Fangnanabagi Pandamda Medisna Leisiza Store Morangkom Bazar da Manipur Government ke Horticulture and Soil Conservation ke Department ke Director ke Debatata Sharman Hangdokre Leisiza Stores Hangdokpa du mari lenena Medis ke Provider Thonawjam Sudhina Leisiza Stores Hangdokpa ke Pandamasi Maruina ngasi Lomi Singda Makoina Puthokpa Yensang Manama Sing Frozen Foods Oina Puthokpa Yai Haiba Khanganbaga Loinana Liraga Tambagi Tabak Oina Paikatpani Tabak Asi Fasai CFTRI Digi Ayawa Panglamatunda Putokpani Haiki Yung saksi yam satiban 15 days then matam bideba adu mamang the piragaso yam tang baidar adigi homo matam dana 15 days right the heklo salakpa ani gi yam section number ka bai tare hoina se yenga semuk tab adu khataneba aduna yumthong khudi mutu sembi bi yai sida natana khoi broccoli aji kobilei budoije kobilei matam da sanna buk jawa da bodo aji khoi frozen gi aina puthoi puraga di hatala wi orga di bisar khangde khoi yung gi freeze khangde quantity do haidar channa bodo dum to biraga di yung khudi mutu semba ya bai tare aduna ne aina home style frozen food khoi punam se gyan tam minarga di farming ju kalani akhoi gi mipam tangiba mapandi putho mapanda tangi dena siju masigi tangbi sangje handra kadra
ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯒꯤ ꯕ꯭ꯔꯥꯟꯁꯦ ꯃꯦꯗꯤꯁꯅꯦꯜ ꯂꯩ ꯁꯤꯖ ꯐ꯭ꯔꯣꯖꯟ ꯐꯨꯗ ꯍꯣꯝ ꯁ꯭ꯇꯥꯏꯜ ꯐ꯭ꯔꯣꯖꯟ ꯐꯨꯗꯅ ꯑꯩꯅ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯇꯧꯔ ꯄꯨꯊꯣꯛꯆꯔꯛꯄꯅꯤ Horticulture and Soil Conservation Department ki Director K. Devadata Sharmana khongthang asi aikhoina puning thogot minasi food sector da leriba awatpa si menkatpada soba khongthang amo organi farmer producer company amadi farmer singna puthokpa sathoki ahenba dubu sahi supa fangadoribani Manipur gi oina haira da post harvest matamda sada nefu aduga vegetable dana sada kundi kuntra fawa Thapam mafam chadaba market leitabadiki mangli masi menkhatnanaba value addition torga puthokpani haikhi yamna athuba matamda chauthokdana chaukhatpa ama oidana lamdam sigi leiriba farmer sing farming sector da leiriba food sector da leiriba punamakse chumnatagi lidana thamba chahi chupa phanghanbada natana mapan lamda puthokdana cold chain da mapan lamda puthokdana aduga export tawdana abroad ta export tawdana handak Dubai daga hangiba mafam duda iron bagi sigumba frozen gi kari gi chuma mayam singchi akhoi cold chain da fazana samnaraga masi tawrakpa yabagi achauba akhoi gi pandam amada thabak tawbasi yamna thagatningai ni mangoloyo oisunu masi thuna chauthokpa amadi hawdokpa oisunu haibase hena hena chaukhatpa oisunu haibasi haijage Irang asina maram oiduna Imphal West District ki Lamboi Khongnang Khongda hangba relief camp da sangjapam loduna apokpi mamaga leminar khibi sumnatagi sahi kunrom tamak ngairibi lesang thems leimasanu maki mit naduna uraktabadagi laikanaba ngamdana relief camps asimaktada lekhidra habigi pautabadagi ngasi like minded group LMG Manipur gi mute kangbu amana camp adu satuna lekhidrabagi apokpi L Ebemal da selwina lupali sing mangaga loinana nomada changdraba yadraba asathak sing tembang duna imungi awabada saru yakhre tembang khongset aduda secretary Ojit Surokhaibam finance secretary Kunje Source Mangsatabam assistant secretary Surendra Ningombam yauna lubasigi muroiba myu kyasu saru yakhe Manipur Police Training College MPTC Pangai Amadi Manipur Forest Department Anina Punna Kusham Narga Ban Mahotsav ki Thoromama Ngase Imphal East District ki Waidida Labor Manipur Firing Range the Pangthokre a Great Forest Festival Plant Trees Safe Art Haiba Hiramasida Yumfa Moriga Pangthokiba Thormaduda Firing Range Asigi Koibeda Tongan Tongan Ba Makalgi Uchar Sing Thakre Thoronga Mari Lenana Manipur Police Training College MPTC Pangai gi Director Surokhaibam Gautamna Matam Chadna Ising Isau Thokpa Ka Hena Saba Hengalakliba Asi Singda Umang Yanthatpa Kothokpana Singba Tauba Asina Akoibagi Aingasagi Khalda Akaiba Kaya Torpa Sina Oiri Masina Tungi Hawlakliba Isa Isu Singdasu Umang Yokatpagi Matangda Marik Sumna Khanganbagi Mathoktai Aikoina uoma tharamba haiba se tungi haurokadaba kayada ningsingduna lehorogadaba afava khongthang amani haikhe akhona di pirma pose khoi ina ina dekat program te akhoi piram amne khoi tarom le haiba okhanda khanba mun khanwam da ka le we should need to conservation of forest subum wakhanji akhoni sum lakanda the significance of why we observe ban mohotsav asi yam clear no urakane khona khalakanda ko khona tawri sini ko khalakanda plantation of trees is one of the things which we should take it very seriously. It's not that we planted the trees, we should nurture the trees that it grows to its full length, full life. Anishuba Salo Football Tournament Central High School na Nongren Ab Sibu Pansel Mariamada Maitiba Piduna Tournament Sigi Champion Trophy Central High School na lokre Salo Football Club Family Indian Army na punna khosam narga sinduna jungi tangkun ngamatu digi hotuna satrakpa Anirak Suba Salo Football Tournaments asida Imphal East District ki punna team kuntra mari na sarga ki satharkiba tournaments asigi ngarang final match da Central High Schools amadi Nongren FC Sanabada Central High School na Nongren FC bo Pansal Mari amada Maitiba Pikibani ngarang final sanaduna loisinbagi tormaduda Red Cell Division gi GOC Army Officials sing local leaders sing na sarugya ki loinana tongan tongan ba nat ki oiba jagoi sei sing su utki
Haukiba me targa mapal Gwaltabi Kulgi Matangda RTI Tharuba Gwaltabi Kuki Kuls Ama Singi Mapam Singda Leire Haibadu Sabsana Kangle Madugi legal procedures Kari Lokatpa Yabage Haibadu Gwaltabi Youth Paradise Club Ka Punna Kusamnarga Kari Tobu Yabage Haibadu Miamda Kangananaba Paumi Singda Pongdokre Hiramasing Matangda Sapamsa Kanglei Palna Press Club Da Pangtopa Paumi Singa Unabamada Gwaltabi Maikei da Leriba Gwaltabi Kulbu Nungshijaba Misak Ama Oina Mahakti Kulasi Matokaramna Kangadage Haibadugi Matangda Mateng Pangzabani Hauze Gwaltabi Miyamase Kulas Asida Lanjenerga Lady Relief Camps Anida Ladiba Mui Punamakaluina Mahak Masa Yauna Mipamama Pangtoklaba Matungda Makataba Kari Togadage Sangsingadage Haibadu Lepseragani Makatarpoina Secretary Land Resources ta Complaints Ani Tokna Maki Maikei Digi Ama Amadi Kulgi Maikei Digi Ama Tokjare Gwaltabi Hariba Lamase Lengake Tabak Toba Mi Anisuna Leitaba Masana Suraga Nomlaga Hingba Karana Hantaba Takta Leiba Kulamani Masigi Matakta Irangaduna Yung Kay Loina Tumna May Sakraba Mapamasisu Oiba Sumaina Pukning Nungsina Leiba Lakay Oibanina Maki Maikei Degesu Angamamateng Pangmuni Haike Hogiba Megi Tang Traga Mapanda Ikoina RTI Tharaba Matunda RTI Dugi Paukunda Yamna Mayek Singna Gwaltabi Kuki Village Ko Wama Chingi Lamsingda Leitre Haiba Koigi Kenoma Clarification Ama Pibiraba Matunda Madugi Makata Wado Ekoi Kaido Sige Haibazi Gwaltabi Ki Leiriba Punja Singa Ekfami Nazare Gwaltabi Khul Ziga Mari Leinaba Any Matunda Khulgi Maming Ama Thunjange Natraga recognize Tonanabigi any government departments in the Lakpataragadi Madu Towiganu Haidana Madugi Keno Simar Koi Thunjagre Haitar Gwaltabi Khulama Kanbaza Masi Manipur Miam Gioiba Taudangi Manipur Miamna Kari Toksige Kamai Toksige Haibana Chumbasing Se Koi Khanabiu Nainabiu Umduga Aikoina Honajaribi Sidaida Leiviriba Mayamna Mateng Pangbiu Gwaltabi Youth Paradise Club ki Secretary Rajesh Maiteina Lisingma Samapal Humudra Taretagi Lisingma Samapal Humudra Swaida Gwaltabi Kamelokta Leramba Kulasi Subnatagi Humdarum Tani Adubu Lisingani Kunga Humdoidadi Kul Nepunga Mapal Masing Hangat Kre Adubu Honglakpa Asida Maitigi Kul Amadi Atei Fruki Amata Yaudi Hangalakliba Kul Sings Ase Kuki Ngaktani Tenkraba Matamasida Asuk Yamba Kul Hangalakliba Ase Lenga Kaktanatana Ekoi Miamsu Yengsin Pam Tokpani Gwaltabigi Akoiba Asida Lisingani Kungomdo Kungamari Ase Anova Kul Ohumsu Hangalakre Madu Atei Fruf Amatagi Nate Kuki Fruki Kul Ngaktani Makoina Fact Certificates Kara Paisilaga Toning Bata Towa Se Lenga Ke Maiki Degisu Yengsindre Haiki सरकार पीद्रजु रिकॉग्नाइज तौरजु तौद्रजु मोइना साजिनबा फेक डॉक्यूमेंट गुम पाइसलगा रिजर्व फॉरेस्ट एरिया जिंग मोइना तासलगा कोइगी खुंजे लैरे हाइबजे कोइ कानासु यंजनदेबा अद होजिकदि सिगी इशूजे ग्वालताबी इशू खंगनदे ग्वालताबीगी मैतै लैना मैतैगी खुंजिबु मोइगी कुकीगी खुन्ने आइदना हौजि मोइना क्लेम तबसले मणिपुर लैबिरिबा प्रजाजिंग अदुगा गवर्नमेंट की साइड सिगम रिकॉग्नाइज तौबगी प्रोसेस से यारिगैदी मसी यामना कुपना खंधा जानिनी अदुगा अखोइगी रिकॉग्नाइज तौद्रिबे मतमदा मसीगी खुन्नसीगी अखोइगी अकोइबगी फिबम अदुगा रिजर्व फॉरेस्ट एरिया सोकरा नत्रगा सोकतब्रा हाइबे सिंगसी यामना कुपना खनेरबा मतुंगदा तंगाइ फदना तौदबा यादबा अदुमदि तौबियो अदुगा यारिबा मखैदि अनौबा खुन हेनकलक्पा अदुगा हाना लैरंबा खुन ममिंग ओंथोकपजे यारिगैदी तौबियो नाइबा पोतसे मसीगी प्रेस मीट सिगु तांगदा आई यूथ पैराडाइज क्लब ग्वालताबीगी मो सिंजरो मैम पुनः फिफमदा आपिदो Harobida Murui Paumukan Pizri Tarnipal Super Disturbance Free Educational John Demand Degi Thurum Pangtokre Miamgi Thongsan Amasu Chakre Amadi Afava Environment Ohelaba Matamda Status Ge Economy Da Kanaba Piba Ngongni Haina Additional Chief Secretary Anurag Baspai Na Haike
Minggu si pau dia estimate festival Manipur pau tak talu sendiri ming tapi belum pun kena kurang dari.